Hello mayam, aigi ngasigi mathilse chengum kanghou oina tawjarage. Chengum kanghou ngobda changadaba machal makhai aina sida thamjare. Machal singji sengna samthoagani aina hujik aduga soiraga thamani. Sidadi chengum se Manipurda phangba naril chengum haibado adudi ai ude ngasi phawbada phangdabra khangde aduna aina sigi sina mahut sinbane. Thau haire khangda tilhau hapchanjare thau sarabanina ko jira kitang ama mo hapchale seista adagi mithi marudo adu kitang amaga sida hapani aina hujik nakupidi do marang kaina phange sida adu napakpidi phangde nakupi kharso hape akoina yumda chaba matamdadi napakpi na namba sinaye ado sidadi napakpi se phangdrabanina aina nakupi oina sum sinare aina chanam tilhau kitang kitang adum hapsale yumdadi kya sumasi sinade maru marang jiraga dum mithi ga hape yumda tawda du tasu tilhau chanam sukumbaje hapteba ado sidadi aina dum khara mix option ba hai tare amaso alu kitang amaga hape andagi hawai thrak aina green pea scenery ji yumdadi mangal tinga go sinai akoina tawrakpada ado sidadi afang ba dum hapet tawraga ngoksan ba hai tare dum chaning bagi ko alu se hapanga haktang min ahumari ngauraga hamani habidi makhum khumang haktang ngobirani sigise anduga aina dum yam kuina ngaude bida hawai thrak su adigi mushroom chengum sisu pulap hapchale se sida ngaubasida Manipur laiba kandadi kalen thada saugri ama thongaga chengum kanghou chabase yam pamjai ai ado sidadi phangdrabanina adu chengum do phangdrabanina mahut sinna na ba naina sisina dum ningsangaktana yum ningsangaktana ngauba haitar sigi mushroom sidi yam kuina ngaudusu dum yamna thuna di mungalle aduna aina alu do hana hapane ba kitang alu na matam changadra na adagi frozen pieces su dum yam thuna mulle hawai thrak ni na pura mangan akan bado na trabanina ado yam kuina ngaudusu dum ya yam thuna dum munjale o machu kitang ama thae adagi thumju chang yengaga hapchanjare aina fajana mix tawbirani sisingse aduga ngahak ngaurani makhum amuk khumjanba aduga haktang haidi maidi yamna laikhatabida ngauraga thame marakta hapet ode aina adu dum mulle almost hai tar sise aina alu nang kharega yengbane mulle alu se mullabani na yarani na khalle moro atekpa hapchale adum mullaga solam dai da thai aina mi hana nganna ha thak posle do aidi yam nganna thak do pamdabagi aduga nakupi kharsu aina khaaga thammeba haidi loram dai da thakena adu thak chale alung mullabani na ngahangtang me ani ahum amaga mu thamme haidi aina moro atekpaga nakupi kharaga mo aroibada thakpado adugi kitang mondhanaba kitang oshanaba na yam ka hena mundabida sangmunnabado pambaina adugi
almost loire si mai muthatpa yarani si mullabanina hujik mai muthatlage aduga kitang fadigom chaisanjarage fadigom mana kitang thake mana nungsinaba aduga loire chenggung kanghou sabui thongba amga chenggung kanghou ga cha na ready tawrage. Thank you.